Khongjom War Memorial Complex Nupa Nupi Kayagi Sanei Yuneifam Oire Mapu Pandre haina Fox ki President TH Manihar na fongdorakli. Loinana tha asigi tara mangadagi committee ama semduna complex asida thabak hauragani hairi. Manipur gi puariga sago nariba Tourism Department gi makhada lairiba Khongjom War Memorial Complex ngasidi Sanei Yuneifam Oire yengsin binaba kanasu leitraba Mapu Pandabaga chap manare haireduna tha asigi tang tara mangadagi committee ama semduna complex asi luna nana thamnaba thabak paikhatba hauragani haina Fox ki President TH Manihar na fongdokre. Ngasi nungtil Khongjom War Memorial Complex ta laikai miyam amadi club ki miyoi sing yauna pangthokiba paumi singa unaba amada Fox ki President TH Manihar na makhatana haikibada complex asigi akoibada lairiba miyam amadi club sing yauna mafam asigi fibam yengsilubada complex asi yamna fibam sokna lairamba thengnakhi. Lamdam asigi yamna singthaba yaraba amadi tourist singi midyengfam su oiriba mafam asigi oiramliba fibam asi yamna thamoi sokningai oire haireduna complex asigi akoibagi fibam yengsilubada Sanei Yuneifam oirambagi taramba fataba potlam singna pik thalamki hairi. Complex asida thalamba mai solar plate amadi battery sing pumnamak huran khibana amata lairam khide haireduna miyamna su mafam asida koiba lakpa matamda yamna cheksinna isamaki iran ni khanbiyu haiki. Mahakna makhatana haikibada Manipur lengakna mafam asibu yamna fazana sembiduna thambirabasu mafam asida lengakna ngasi fauba awat apa amata yengsinbidaba mafam asida koiba lakliba miyamnasu matam chana changba matam chana hanbagi hainabi leitaba mafam asibu matam pumnamakta free tharaga thamba maramna numit tarakpaga Sanei Yuneifam oiba aduga ngallingai matamdana complex asigi achikpa mafam singda nupa nupi singi romance sanafam oiba asigumba fataba mayam asigi protection tawbinaba leitabana miyamgi mityeng famasi pungmang manghalle hairi. COVID laichat laktringai mamangda mafam asi yengsinnaba rajniti tawbasingna makhoigi committee ama semduna leirami haina tai adumakpu makhoi singadu mafam asi yengsinnaba protection tawnaba leiba oiramdaba counter hanglaga mafam asida koiba lakliba singdagi paisa launaba masa masa nungainaba khaktagi oiramba maramna complex asi nongmagi sotharaba mafam ama oirakpani amadi masi yamna laibak thibani haiki. Mafam asi protection tawduna henna fazaba mafam ama oina thamnaba pandamda tha asigi tang tara mangadagi Fox Thobal District Laikai Miyam amadi Club Singapunna committee ama semduna counter hangbaga loinana mafam asibu yengsinduna luna nana thamnaba hotnaragani haiki. Mafam asida numidang Sanei Yuneifam oiba oktabi singi nisa chafam oiba thingbaga loinana mafam asi yamna singthaningai oiba miyamna henna pamnaba mityengfam ama oinaba hotnaragani. Miyamna khangbigadabadi mafam asi nisa chafam natte oktabi singi Sanei Yuneifam natte haibasi khangbiyu haireduna mafam asibu mangthokpagi thabak asi tawbiranu haiki. Koi myamsi koi noma visit tawba kanda mafam sida yamna lairamiba phibam asi yamna phibam sokna lairamba masina maram orakanda sok yamna 1890 wandagi hauna yamna historic oiraba adugumba monument chu oiraba sugumba tourist spot chu oiraba mafam sida lairamiba phibam asi sukimati koigi yamna thamoi kaininga oiba maramaduna koi malekai gi hairiba club Maria Paibi Imam Yam Punjan Bak Club ki sinawai Punjan lakanda hairiba mafam si kamai tawdana luna na thamgadagi amadi kamai tawdana koi hena protection pibe yagadagi haibigi wakal londuda si punjara kanda mayamgi oiba lekai jigi oiba Fox ki oiba thoban branch ki oiba dugumba resolution khara haibadar apa makhara do ai asi lebak miyam da thamjabaga loinana asi mari leinaba concern authority na atuba matamda yengjinbirakanda thaba oino onthokpinaba amadi hena masida phajaba adugumlaba tourist spot loina sigumba monument oiba se hena tekta kaidana tungkoina lehaunabagi damakta hainga sigi briefing asi thamjabasi koigi concern authority singna su tabirakanda thaba oino onthokpiu loinana lebak miyamna su sida koiba lakpa matamda asi section na ai samaki iran ithumni khalakanda koigi phajana section lakpiu haibadumaga ai thamjage lairambiba 1891 dagi koigi koina purna barsi haina khangnaba aruiba lanphamnena legiba hawai thagi mafam asida Manipur government na tongan ba department dagi oiramba yai koigi tourist spot oina mafam sida sembirakanda phajaba mathak sida koigi turen na chingba koigi tarpon kananaba tongan ba koigi statue leigidraba athoba singdugi siguma thambirakanda mafam asida maintenance tawnaba dinga sibukta Manipur government na yengsinbiduna tawbase sina maram oirkanda yengsinbidaba sina maram oirkanda hairiba mafam asida koiba laiba kangbu singsisu koigi
matam chana changakanda matam chana hadokki phibam leitaba 24 hour adum free taraga thamba gate pandaba masina maram orakanda numit tarakanda Sanei Yuneifam oiba ngallingai dana adugo pakhang leisabi tongan tongan ba lakpa singina koigi moigi adugo laba romance to bom oiba sigum fataba mayam ase masi protection to wina ba leitaba na maram orakanda mafam asi asuk yamna koina befar to wayaba asuk yamna koina riga to wayaba mafam ase ngasi nomo nomo ki handara akanda masi asoiba angamba mayam lakpa sina maram orakanda masi amuhana koi review to rakanda karmai to dana masi ahena fazana koi protection to boy agadagi haiba wafam dunia koi ngi tamjari se maram aduna masi mamang da koi na tabada covid ki mamang da adugum loba tongan tongan par rajniti to busing jigi magi group sema kanda mathang message da koi gi kari hai tare ma koi control to na ba koi gi body sema sema ga koi sida sen le me le me ba body do ma koi su sobnagi control to na ba oiram da ba macha jina pi makama phoi na ba oiram da ba sumna jagi hai ba visitor sing jagi fer laur kanda makoina chena duna makoigi tongan tongan ba mayu makai puna na ba tongan tongan ba gari tong na ba rom da season na ba sina maram or kana mafam ase naw sem gi mafam dagi ngasi babu ta karimta lieng dana leiram ba je masi khwaidagi na akoigi laibak thiban hai bu thamjage maram aduna akoi lak liba nomaising tarik 10 ga manga ngasi irai ni hayeng thangja nomaising numit asidagi hairiba laikai gi club sing ima maira paibi sing loina Thawban district ki Fox ki committee ka pulakanda mafam asida akoigi ticket counter hamga loina na mafam asida natai cha daba tawba dugum laba oktobi tawba matam sadna changa kanda nungdang sai sida akoigi yu thakpam oiba nisa sabam oiba gauksan nabam oiba je masi thingna ba ki damakta ko nomajing numita ki ticket counter hamga loina na lekai gi imai bel sing duga lekai gi club sing naharon sing loina na Federation of Civil Society na koi lengkhat saba Manipur People Defense Force na akoigi khulngak na ba akoigi dugum laba force kangbu mo lejai hairiba forcing asina fazana control toraganda koigi yamna itisik oiraba adugumlaba monument jo oiba tourist spot jo oiba hairiba mafam je masi hena fazana ba amadi hena adugumlaba mabadagi lakpa mina tongan tongan ba tourist pamba sing jina la akanda nungaiba mafam ama oina na ba koi kona jarage maram aduna leibak miyam da koina appeal to janim gase hairiba mafam si adomna enjoy to bola agasu mafam sin sa sabam nate akoigi gaushan nabam nate pakhang leisabi singju oktobi gi mafam nate masi ni sa sabam nate aibase khanbira ka da koigi mafam sida yu thakpana singba akoi ni sa sabana singba amati adugum labo okta bisin sangal aga da mafam si mangtu koi thabak se tawbiranu haiba su mafam sida toina la koi visitor singi mafam da thamjage aduga masida leriba koigi manipur gi praja khuding manasu hairiba sigum laba koina lepchariba ware koigi laika Federation of Civil Society ne lepe wara base masi follow to begin hai bagi kano du thamjabaga loina na mamang da committee lare me haina koina thamjagi bado madu muga committee su akoi hai ba sing sida targati ma kadi akoi da support option view mateng pangjan view sen khatang tanabagi counter hanga kan da thabak to budi to base ma ai adugum laba kano su to bige adona hangchit tarik 10 ga manga dagi mafam sigi imai bel sing na hangadoriba kuigi counter loina na masfam sine control tawgodoriba se basigi do's and don'ts se la koi lebak miyam ngakna chatpiu amadi koigi hana counter taromba singju adugumba sida koigi lebak sibu nungsiba mafam sibu sakhol haning bagi idea lebi bataragadi mafam sida lengthok pira kan mayamna tawba si lekai tawba sida matiang pangbi haiwa pham sima ai thamjage thank you